Lakhipuronline puthokchaba July gi tang ahum Jumsa kaisa numit ki Khomjinba Pao tabirase ahanbada marui papao karani nong leptana chubana kasar udarbon da lebaki yum mamagi phaglang kintarakpada mapa macha laikidre Kargil landa sahit oikraba irom na da chan singa ki maphamda ekalakat tamkhre Mizoram da yum ningkhai bagi thotokta yum mamagi mioi ahum laikidre Tongan balup kayana jiribam da tangdu leitaba puraknanaba wakat mifam pangthokre amasung soibam Sarad Kumar mihat kamari leinana sem ki baje sina wakat mifam makha chathari Haujik mapung oiba pau tabirase Hau kiba numit kharani asi nong leptana chubana maram oiraga Kasar jila gi Udharbon Bidhan Sabha Kendra gi manung chanbada leiba Cholta Kandi Part 1 da ngarang ayuk angan bada Tumnari ngaida lebaki yum amagi phaglang khanghaudana kintarakpagi thodok amada yum adugi angang ama yauna mioi mapan nan sinke thodok aduda tha taruki angang ama yauna yumgi ahal adu thodok phamda leikide ngarang lebak popan numit ki ayuk angan bada kappa launamagi khonjal tabadagi leikai miyam thoraktuna lebaki yum adugi phaglang nan sinduna lerama mioi sing lawthokki adubu tha taruki angang nupa macha ama aduga mapa Azim Uddin Bharbuya Kanbangam kide atay yumgi miyoy sing asoka panangki hairi khudakta Udharbon police laktuna asiba hakchang postmortem gidamak Silchar Medical College ta thakhi Martyr Nandachan Memorial Club Sribar Kasarna Sinduna Kargil landa thawai kat khraba Sahid Irom Nandachan gi leikidabagi kumon thorom mahaki ningsing khubamda ngamjaba hekat rekat tamduna leikidrabagi thawaina ingna chingna leiruna ba thawni jakre mahaki apok pamapa bungi chahi gi oiba thorom ga mari leina kibana thorom masigi matangda miyamda matam chana khanghan bangam khidre haina club amadi imung manungi maike dagi fongdorakle nubida sigi thorom adu laikaya sigi thabak thorom kaya da lepa leitana mateng pangliba subedar yangkhom naba kisorna luchingbiki panbayai Sahid Irom Nandachan lising amaga chamapan marputra mapan ge July gi tang anida Kargil landa laibaki damak thawai thakhe Numit kharani asi nong leptana chubana maram oiraga Mizoram da yum amagi chahi mari ge angang ama yauna mioi ahum yum ningkhai bada leikhidre Aizol gi awang thangbada leiba Jembok High School Wang da ikhang khanghaudana chingchepta naptuna saba yum ama ningkhairaktuna tasin kibada yum adugi Isaac Sangte chahi kunthranithoi magi loinabi Lalrin Sani chahi kunmanga loinana makhoi gi chahi marita suribi machanupi Abigail leikhidabani hairi Lakhipuronline channel asibu yengbiriba singna pawa sibu like amati share tawbiu amati haujik phawba channel asibu subscribe tawbidriba singna subscribe tawbiu All Jiribam Muslim Socio-Economic and Cultural Development Organization Hindu Jagran Manch Jiribam All Jiribam Muslim Welfare Society Amadi Namasudra Parisat Latingkhal Jiribam na sinduna Lalpani Bazar da ngarang Santi gi oiba wakat mifama mapangkre matungda Manipur gi Governor da point taruk yawba memorandum ama Jiribam gi DC gi kuthang da pisinki DC leitabana maram oiraga ADC TH Manoranjan Singh gi kuthang da khusinaki Security Force matik chana thambiu lanjanari basing masagi mayum da hanjal hanbiu mai thadok pikraba jum sing sabiu amadi Jiribam da tangdu leita hanana bahona biu haibana chingba banner paiduna wakat mifama duda nupa nupi kayana sarujaki aduga Long Live Manipur Long Live Jiribam Stop Violence haibana chingba kholaw kaya sulawki Santi gi oiba wakat mifam aduda sarukjakiba All Jiribam Muslim Socio-Economic and Cultural Development Organization gi General Secretary Muhammad Abdul Rauf Laskorna JNN gi paumi da hai nongmaina waroisin purakpa yaroi maigei ani gi leader matik chaba thoklaktuna lenga ka phaminaduna waroisin purakpinaba appeal tawki I have Abdul Rauf Laskar Kavi. I have All Jiribam Muslim Socio-Economic and Cultural Development Organization की Secretary दायित्व पूबनी ngasi की धरना आशी मणिपुर दा शांति हंजिल हन्ना बगी नमक दा कोई फम बनी organization मरी यमुना कोई फम बनी ngasi की especially Bengali community of Jiribam है बता रहे चाहिए अमा है ना मणिपुर दा शांति लेते बसे यमुना नुंगाते
Kangluk ani irang thok base kangluk ani mak se yamna alingba yamna haisingba laik leisu haiba kangbung ngaktani ikoi sarkar gi pham ajau asang paiba ngaktani even ikoi gi state da scientist thau lai khrabani adugumba kangluk ani gi irang se ikoi na ubada ikoi isama ikaire adu aina thamjaning badi nongmaina mi hat bana waru sing kurok ba yaroi mi khara thoktuna leader matik chaba thoktuna kangbu ani gi marakta gi thoktuna adigi sarkar ga phammina duna wari watai gi manungda waru sing ubirak kadi yamna phagadabani ana khalli chahi ama hena Manipur da santi purak mangam da base yamna lebak thibani adugi maramda aina sarkar bu dai hena haijaningi adu nakan anigi leader sing thoktana wari watai saduna michamda torture gumba adagi harassment gumba daudabida negotiation ama pubira kadi yamna phagani haina khalli ekoi jiribam asi mini india gumbani jati yam suna laibani adugi maram sina ekoi su yam wari angluk anigi khana chaina ba thosu ekoi su santi wena laibang amdre ekoi gi lamni ekoi mayam gi lamni kuju santi wena laibang amde sarkar na afaba mongda santi pubirak naba ona biro haina ekoina Bengali community of Jiribam gi tarap dagi hanjin ningsinjari Wakat mifam atuda saruk yakiba All Jiribam Muslim Socio-Economic and Cultural Development Organization ki member Iqbal Hassan Chowdhury na paumising da sumna phongdokhi मेरा नाम इकबाल हसन चौधरी है और मैं ऑल मणिपुर सोशियो इकोनॉमिक एंड कल्चरल डेवलपमेंट ऑर्गेनाइजेशन का एक मेंबर हूँ। आज जो यहाँ पे सिटिंग प्रोटेस्ट का जो धरना बैठा गया है, इसको ये मद्देनज़र रखते हुए जो कि मणिपुर में आज 2023 से 3 मई से जो हंगामा चल रहा है, जो वायलेंस चल रहा है, जो एथनिक वायलेंस चल रहा है, इसको मद्देनज़र रखते हुए यहाँ पे जो प्रॉब्लम क्रिएट हो रही है पूरी मणिपुर में और देखते देखते पूरी जिरीबाम तक पहुंच गई है। अभी प्रॉब्लम ये फेस हो रही है, जो गरीब लोग हैं ये काम पे नहीं जा सकते, काम नहीं कर पा रहे हैं, जो स्पेशली जो मछुआरे हैं वो अपने नदी में नहीं जा सकते, प्रॉब्लम हो रही है, उनको दिक्कत हो रही है। जो रबर फार्म में जो रबर वर्कर है वो भी नहीं जा पा रहे हैं और बाकी जो डे लेबरर है वो भी अपने काम में नहीं जा पा रहे। यहाँ पे जो ऊपर से ये फाइनेंशियली भी बहुत वीक है और इन सब को हमारी तरफ से यहाँ पे जो 4 ऑर्गेनाइजेशंस है, इन सब की तरफ से गवर्नमेंट के पास ये दरखास्त है, ये रिक्वेस्ट है कि ये सब रोका जाए वेरी सुन। थैंक यू। सोइबम शरद कुमार की तमथीबा मिहाट कमरी लेना सेमखिबा JSC ना मखा चथरकपा ओइना ngarangsu कालीनगर लाइरेंबी लेकाई कम्युनिटी हॉलदा लाइरेंबी लेकाई मैरापाबी इमा सिंगी ओइबा वाकत मिफम मफमख्रे JSC का मणिपुर लेंगा का यानखिबा वापमबु मसी फावबा थबक ओइना ओंथोक पिरक्तबदा JSC ना जानिंगदबा फोंदोकपा ओइना ममांग था जुनगी तांग 19 तगी जिरीबामदा लेबा लेकाई खुदिंगदा डेमोक्रेटिक ओइबा मोंगदा वाकत मिफम फमदुना लाखिबा असिगी मनुंग चन्ना लाइरेंबी लेकाई कम्युनिटी हॉलदा वाकत मिफम असी फंखिबनी वाकत मिफम असिदा सोइबम शरद कुमार की मिहाटपा खुदकता फागदबनी येलोमी सिंगदा सिंगनरकपा लेमना थारोय नार्को टेररिस्ट मरु फंगना मुथतकदबनी कुकी रिफ्यूजी सिंग मणिपुर दा लेबा यारोय मणिपुर की सक्तम कायबा यारोय मणिपुर इमाना यायफरे हाइबा खोलाव कया सुलावदुना वाकत मिफम अदु चथखि वाकत मिफम असिदा सरुक जाखिबी लाइरेंबी लेकाई अपुनबा नुपी मरुप की प्रेसिडेंट PH शांतिबाला देवीना हाइकिबदा ngasi JSC amadi लाइरेंबी लेकाई मैरापाबी सिंगना वाकत मिफम फमजबगी मरमदे सोइबम शरद कुमार की मिहाता चेनबा मियोय अदुना सिजिनबा गारी अमदी ममिंग मथा पिसिनख्रबसु ngasi फावबा मिहात पफाबा ngamdaba lainga ka yanakibagi matungina chayol ani helaba फावबा करीमत थबक ओइना ओंथोक पिरक्तबा सि पेंदे अथुबा मतमदा JSC का लेंगा का यानखिबा वारेप अदु थबक ओइना ओंथोक पिउ हाइके अदुगा JSC ना चंगसिलकपा खोंजंग खुदिंगमक्ता आइकोइसु सरुक यागनी हाइना फोंदोखे।
Lairimi Kai Abun Manipuri Maruk Amadi Kewan Singapur Singuna Lairimi Pabakta Pamjariba Wakat Mifam Ase Haukiba Jun Gitang Taru Numit Asida Sebam Sar Kumarbu Pugi Singna Pakaga Mihati Nahatuna Tado Handopiramle Masigi Matunda JC Semdana JC Sakaga Yanakiba JC Sakaga Yanakiba Matung Ina Atuba Matamda Mihatpadu Mihatpana season Nakiba Gari number Aquina Pisan Krabani Halibami Sing Ase within 2 weeks Makwina Padana Putopigani Haragang Achipa Madugi Lala Amata Putopidana Lerapadagi Lekai the Ladiba Miamna, Jessica Kucham Naraga, Mihatpado, Atumatamda Putopiu, Matikjaba Jerak PBU, Haina, Aquina Wakan with Hamachi Pamjavani. Basida, Aquina, how you the talk liba can click a cigar matumina, Marilena, cookies in Aqui Matata Liba, Kongjang Sisu, Aquina Sina Yaning de Amadi. Achigumba, Mihan Punache, Matunda, Amuhana Suto and Diganu, Toliba Sisu, Atumatamda Putopiduna. Matikjaba Jerak PBU, Abduki, Atanga, Aquina Wakan with Hamachi Sanction Javan. Atuma Matamda, Mihatpaching of the war, Aquida Putopida Bataragadi. Matung tarak pada su Jessica Luna na Jibangi Prajasing na Apunba Hena akan ba Khomjang kaya ma Samsil Lakini Haibase Leva Yamna Sakas ni Matang Mapam na Khomjang. Khomjinba Pao Sri Patanjali Maharshi Naturopathy and Yoga Medical College Anantapur Andhra Pradesh ta BNYS Medical Course Tauduna Ayush Dr. Oibiningba Singidamak admission Hozare Akupa Marol Gidamak screen da uliba mobile number sing asida ngasimak contact tobiyo Khomjinba Loijare Lakhipur Khumanna Mangjongna Najiribam gi awana taraba singi damakta Khomjinduna thamkiba Pirol Singh ngarang RK Ichamthoina Kasar da Lakhibagi Khongsat ki Khudongchaba lauduna lamdamasigi ima singna RK Ichamthoi gi maphamda mafam chana yauhanbinaba khusinakre loinana Binakandi Part 2 Wangkhem Leikai gi Ireicha Singna All Assam Manipuri Women Mairapaibi Coordination Committee ki President Konjengbam Ongbi Arunada Sinarakiba Lupali Singh Nipansu Mafam chana sinakinaba RK Ichamthoi gi mafamda sinakre hairi All Jiribam United Clubs Association Ajuka gi maiketagi General Secretary Y Roman Singh Thadurokpa Pao amana hairi matudi Jiribam district asida lairiba Imoino Gas Agency na Jungitang ama anitagi Jiribam gi praja miyamda nongmagi changdaba yadraba chak thongnanaba gas phanghalaktriba si Kanglup ki irang marak asida gas ki awaba si koknanaba chaiwal amagi manungda chak thongnanaba gas pibinaba appeal tawrakli Ngasi All Jiribam United Clubs Association Azuka di Maikaidagi Jiribam Prajagi Mahut Sinjaraga Imoinu Gas Agency Jiribam gi Mari Leinabasinga Karigumba Appeal Lama Khatang Tawjari Madudi Haukiba Jungi Tang Ama Anidagi Ngasi Phawbada Thama Phajilaklaba Phawbada Jiribam gi Prajasinga Gas Phangdabagi Awaba Mayonaduna Lagli Hairiba Awaba Asi Angki irangi awaba mayong naringi tanja asida asigumba yamna yummamagi sangdaba yadaba tangai phadaba gas asi phangdabana enam awaba mayong nare maramaduna sadliba hafta asigi manungda imoinu gas agency jili bamna athuba matamda jili bangi praja sing amadi consumer singda khudong chaba asi phanganlaba honabiu haiba appeal thamjari Nungairaba Pao Kasar Pulertolda Holistic Therapy Center ama hangdokjare Yoga Acupressure amadi Physiotherapy gi matengna adomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengnana bagi tamak ngasimak lengsin birago
Senior Consultant, Yoga, Acupressure and Physiotherapy, Specialist in Ortho and Neuropain, Dr. S. Chandrababu Singha, Holistic Therapy Center, Nilmohon Complex, near Muscle Gym, OB Road, Fullertol, Kasarasam. Nongmaijing na tabada numit khudingi ayuki pung mapandagi numidangi pung teret pawba laying zari. Mobile number 8638078821 ni. Kangan Jabama Healthcare Amadi Paramedical Science da University Grants Commission na Sakang Laba Chahi Amagi Diploma, Chahi Anigi Advanced Diploma, Aduga Chahi Ahumgi Bachelor of Vocation Course Tambayaragani. Institute of Medical and Paramedical Science Silchar Amadi Gracewell Hospital Meherpur Silchar Anina Kusam Naduna Lingya Vidyapit University Faridabad Ki Makhada Course Si Tambiba Haure. Healthcare ki field da Skill Development Oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass taurabasing na tambayaraba coursing asi tamduna isana isabu tabak pijabagi kudung saba lobiyo aduga nursing, yoga attendant, first aid training, emergency medical staff amadi RNP course na chingbagi atenma matamgi oiba course singi tamaktasu admission haujare. SM Dev Civil Hospital Silchar practical tobagi kudong chaba su thanjari. Akupa marol gidamak Institute of Medical and Paramedical Science, Ismail Market, Central Road, Silchar Lengsimbirabu. Natraga mobile number 939573245 da Pawnabiu. Aroibada Maruiba Pao Amukana Karani Nong Leptana Chubana, Kasar Udarbon the Lebaki Yumamagi Paglankin Tarakpada, Mapamacha Laikidre. Kargil Landa Said Oikraba, Irom Nadachan, Singaki Mapamda, Ekalakatam Kre, Mizoram the Yumning Kaipaki Totokta, Yumamagi Mio Ahom Laikidre. Tongan Balup Kayana, Jeribam the Tangdu Letapa Poraknaba, Wakat Mipam Pantokre, Amasung, Soibam Sarat Kumar Mihat Kamari Lenana, Same Kibaje Sina, Wakat Mipam Makata Thare. Lakhipuronline YouTube channel gi pau sandok chaba ngasigi oinadi matang asidaloi jare.